Agnipath scheme asi lebaga sigi Naha singi tungi asa Mami Samhanle scheme amani haina CPI Manipur State Secretary L. Kumar na haikre. Wafam asing asi Rawat Baban the Coordinating Body of Trade Unions and Farmers Joint Action Committee Manipur na sinduna scheme asigi mayokta pangthokiba convention amada wangang laduna fongdokibane. Convention aduda mahangna makha taraduna hai Agnipath scheme asi India da ek oina chanakibadi yai adubu implement tawbadi ngamloi scheme asi tungi asa amaga loina na haurakliba Naha singbu tabak pibagi mahud makoibu nathayiduna thamnabagi achauba lalong amani haina lawba yai mangna makha taraduna ngasigi NDA lengak asida miyamgi security amata leite lengak asi leita laira singi marup ni hairiba si karamba ground da hairibano BJP lengak asina Agnipath scheme asi defense budget kakthadnabagi damak haudokpani haiki thoromaduda All India Trade Union Committee ki General Secretary L. Kumar, Farmers Joint Action Committee ki convener S. Ibobi, All Manipur Agri Workers Union ki President S. Nilakamal, Lausal ki President M. Churamani amadi, CITU Manipur State Committee ki Secretary K.S. Santana Chingba Miyoi Singsu Sharyaki. नरेंद्र मोदी ने हेक सरकार पाइबगा लेतेलारे मियांगी अकाउंट लुपा लाख त्रांग आदि हापी रगे ब्लैक मनी में हमसे भारत तो पोरागे अदुगी निको डिमोनेटाइजेशन अदुदन नरेंद्र मोदी वो वोट कहान की बचारो वो भारत की कॉर्पोरेट सेंजाओ पाए मियांगी मोई तो सोलह कदौरे हे मोदी अखोई नंगु सवलगा नंग प्राइम मिनिस्टर वो ले जो अखोई मायोक्ता नंग डिमोनेटाइजेशन तौरादी नंग कयाम कोई प्राइम मिनिस्टर हो या गदगे ऐ हंदोक सर हे हंदोक डिमोनेटाइजेशन की उन तेनुबदा माना सेंजाओ पाइबा पैसा सिंगबंगबा लोन लौरी मयाम दो याम माना करोड़ लाख लाख पिथै लौरमेबा अदुबो नन परफॉर्मिंग एसेट एना नोइद तोनबा लोन पुनम कोकचरे क्या साथी खरबा सरकार सिखंगगदी ताबद ngakada wa natro